Krumzer SKTV yang berpunuputan Nokcheri Ras Nongthombam. Welcome to the Manipur Files, a journey through the past, present, and future of Manipur. Hiangagi nini panba ningol chakouba gi numit humni dangai se lalenga sidagi pawa taragadi. Sum naksal lapag lunana Manipur gi miyam na hairiba kumhai asige damakta sem saba haure sem samna saba sida mamangi chahi kya dagi sum pattern na moina dak matam sida maruina ningol chakouba sida कोई पिनरी बखुदोल पोर्ट हाइरी बखुदोल पोर्ट सी मबुंग पाओ इपसिंग मा पाओ इपसिंग ना निंगोल सिंग द पीबा दुम लब खुदोल पोर्ट नि खुदोल पोर्ट सिंग असी ममन अतांग बा सेलियाम न चंग बा अदुम मकल गी खुदोल पोर्ट सिंग पीबा हौनरपा हौरई बा खुदोल पोर्ट तांग न पीबा की चना बी सिना मसे ट्रेन वरकपा मसे ट्रेन हाय गदरा नत्रगा मसिना ट्रेन वरकपा दगी चना बी मोरकपा दगी ngamjadba misu makhoi tang na atang posting ase lerga pide yadi habagi pressure ama social pressure ama because of the trend masina lakpa masina marmorga ultimately manipur gi miyam gi economy da yam chawna awaba piba aduga manipur di for the last 3 years almost 2.5 years have tare masida manipur miyam na wana dari basida economically yam thina pibam chadra ba tangka kasida amukasu aduga not only hojik manipur gi crisis manung asida economically yam chawna waba khangnatana Manipur gi lakadoriba future dasu adamak suma makal gi kumhai laku matam se yamna maruiba Manipur gi kumhai laku matam se masida khoina sen ka hena chading toba masina train amu henba train amaka oiba khangnatra masina competitive am hai patare competition amu oina lakpa khogi sana khona bada mahi masing da competition lakpor di pay duga suma makal gi sen ka hena chading toba da duga masina seliamna leje da ba lairba music natraga average the mipum khudimak yam chauna affect togada basuma makal gi chana bi asi masina maram oiraga Manipur gi tungi future da akai boigada ba suma mayam sing asidagi kalhauna gi damakta koina ningol chakau basi maruina mabung pa oiba ma pa oiba singa ningol oiba singa gi marakta yamna nungsina ba emotional gi bonding am legada ba numirasi masi bonding gi mohta masi boss toba show up toba competition utpagi mong man ba mong da chali basi masi Kantaba matam yorobra habigi wakalon sida ningon chakouba dagi numit humni gi mangwina na ningon chakouba sida khoi khara makaidi masi chumthouba yanabgi tanja lawjabena ngasi ningol chakouba bonding to boasting habigi matang sida khana nenanu gi damtang ngasi SKTV gi studio lengsin lebribasi ahanmukta da Manipur University gi Department of natraga Manipuri Department gi Assistant Professor Dr. NAOREM SANATOMBA ham to SANATOMBA Nokcheri, welcome to the show. Appreciate you joining. Also joining us Dhanamanjuri University gi former Dean, School of Humanities के former Dean, and also Dhanamanjuri College of Arts की DM College की है बता रहे DM College of Arts की retired principal Professor SHEELARAMANI उजा SHEELARAMANI Visutraam Nokcheri, welcome to the show. Appreciate you joining too. Loran aro vidlensin biribasi कोई WAYEL KATI pauchi की editor उजा HEMANTAKUMAR NINGOMBA Visutraam Nokcheri, welcome to the show. Appreciate you joining too. ahan basi उजा SANATOMBA दगी open तोक जगी उजा SANATOMBA अकोई की निंगोल चाकौबा की थोरमसी मसी over the years have the sangram matamasi tamna masi ahong evolve torpo mal heta to masi ki evolution si ahong basi apha mai kai da sangsa libra apha bada ko lono na akoina pam da ba mayama masu machan mayama masu yoksala bra ha bagi nungnang budne to na pam da ba machal mayam yoksala patar ga hari ba pam da machal mayam singa du kari indicator se kar mong da evolution se kamaina explain to we historically ketang akoi maning da han biraga ko gi ningol chakuba si karino habi wan tokte horga hoji phabu da khona tori evolution si karam mai kare sepi habi ketang thambi biya yam nungaijai asi SKTV gi yengbiriba koi gi behavior sing Manipur people sing aduka mani miyam khudimak ahan bamakta da kai khumna busari loina na SKTV gi anchor oibiriba ojaras amasung oja Philip sip editor oibiriba aduga loina na igi oja SHEELARAMANI aduga oja HEMANTAKUMAR ahan bamakta da kai khumna jab usari taseng namaki hariba saigi Manipur haibasi ahan bada muapali telikotong adi taibangpal tongan ba maitrabak adi kanglaipak tongan maming da lakre asigi lakpasidai da asai ihal han bada 33 AD gi matam da nongda lairen pakhang bagi matam sidai da nongda lairen pakhang bana apunba Manipur gi saktam haibadi matam adu dana maitrabak haidana lamdam ama mahangna sagat pa pamjarami adugi sagat na bagi kanna honari ngai tanja sidai da ekoi gi poirei tuan kauba nupa ama pong leipak tagi habedi hojiki Tibet ki lam sidagi saigi khunthorapani means masi conqueror ni
ꯑꯩꯈꯣꯏꯒꯤ ꯂꯝꯖꯣꯏ ꯇꯧꯕ ꯂꯥꯛꯄꯅꯤ ꯑꯗꯨꯒꯤ ꯂꯝꯖꯣꯏ ꯇꯧꯕ ꯂꯥꯛꯄ ꯄꯣꯏꯔꯩꯇꯣꯟ ꯍꯥꯏꯔꯤꯕ ꯅꯤꯄꯥ ꯑꯁꯤꯒ ꯉꯁꯥꯏꯒꯤ ꯍꯥꯏꯔꯤꯕ ꯅꯣꯡꯗꯥ ꯂꯥꯏꯔꯦꯟ ꯄꯥꯈꯪꯕꯁꯤꯒ ꯃꯉꯥꯡ ꯁꯂꯥꯏꯒꯤ ꯑꯗꯨꯒꯨꯝꯕ ꯑꯊꯧꯕ ꯅꯤꯡꯊꯧ ꯑꯣꯏꯔꯤꯕ ꯑꯩꯈꯣꯏ ꯅꯣꯡꯗꯥ ꯂꯥꯏꯔꯦꯟ ꯄꯥꯈꯪꯕꯒ ꯑꯅꯤꯁꯤ ꯆꯥꯏꯅꯩ ꯃꯈꯣꯏꯅꯤꯁꯤ ꯂꯥꯟꯁꯦ ꯑꯉꯛ ꯐꯪꯅ ꯇꯧꯔꯕ ꯃꯇꯨꯡꯗ ꯅꯣꯡꯗꯥ ꯂꯥꯏꯔꯦꯟ ꯄꯥꯈꯪꯕꯅ ꯃꯍꯥꯛꯁꯤ ꯉꯝꯃꯦ ꯃꯥꯒꯤ ꯂꯥꯟꯃꯤ ꯃꯌꯥꯝꯁꯤ ꯑꯁꯣꯛ ꯑꯄꯟ ꯌꯥꯝꯅ ꯅꯪꯉꯤ ꯑꯗꯨꯒ ꯂꯦꯝꯍꯧꯔꯤꯕꯁꯤꯡ ꯑꯁꯦ ꯃꯁꯤ ꯃꯥꯒꯤ ꯈꯨꯠꯀꯟ ꯄꯥꯡꯒꯟꯕ ꯃꯇꯤꯛ ꯃꯊꯧꯅꯥꯁꯦ ꯈꯪꯕꯗꯒꯤ ꯅꯣꯡꯗꯥ ꯂꯥꯏꯔꯦꯟ ꯄꯥꯈꯪꯕꯅ ꯄꯣꯏꯔꯩꯇꯣꯟꯁꯤ ꯃꯇꯥꯎ ꯁꯥꯟꯅꯔꯦ ꯑꯗꯨꯒ ꯃꯇꯥꯎ ꯁꯥꯟꯅꯔꯀꯥꯟꯗ ꯅꯣꯡꯗꯥ ꯂꯥꯏꯔꯦꯟ ꯄꯥꯈꯪꯕꯗ ꯄꯣꯏꯔꯩꯇꯣꯟꯅ ꯃꯥꯒꯤ ꯃꯆꯟꯅꯨꯄꯤ maga khongloi orpa yamna administration da yamna haisingbi nupi ama oiriba akhoi laisna se masisi magi akhoi nongda lairen pakhang bagi mapam da thaje jonjaba sidaida masagi madugi matrimonial alliance haidana nungsinabagi mari ama sagatna bagi damta duga pong lepak taki lakiba sai poiri ton se pong hingol haidana hojiki law college leiribagi dm college ki sigi opposite ta law college leiribagi sigi swais te pong hingol laina masi mapam jida moisi lehen ki adudagi hariba maki machanupi se thaja jonjabagi matam sidaida mahangna karigumba amta piningai leite aigiti nangina phamda ngasagi hariba hawai makhalama pong leibak dei porpa hawai pong leibak degi porpa hai pong haitol sigumba khara se nangonda present tawge haidana madugi present tawriba gift oina kudol pot oina piri basigi manung sidaida ngasagi seng akoigi phau amuba seng amuba thokadaba phau amuba makhalama variety mana monda pi hariba seng makhalase phau oina pibani seng oina pibanate hariba phau se mahakna hullu haidana phau utong ama pi utong achauba ma akoigi hariba utong ji hullakanda utong ji dagi loglakpa phau se masisina kum olakpa matam sidaida karamba matam da october gi swagi matam sahi koi langban mera hiang mera gi matam mera loisalakpa swai sida phau lokpa hanba lokpa se masida chanau tamboina mahakna phau je khoigi magi seng onthoga khoigi surakanda khara saraga yengba matamda tukimati khawgre aduna mana hariba seng se makna magi inkhol da hoba sanglo mathel insang mathel siga loina na magi mabai oiriba ngasai gi poiri ton se masisi akhoi gi chak kauraga bijasi haidana magi taloi koi leimre laisna sita hai leimre laisna na yar kanda madugi magi kaino se mabai si chak kawi mabai amasung ma ka loina rapa aduga lanmi sing se khongloi sing se mana chak kawi madudagi kai haudoki ga haba matamda madu karamba matamda no khiyang gai nini pan basidani haibadi ngasai gi akhoi gi october gi swai state da phawlo aga november gi sigi october november ani gi lona ba hiyang gai gi nini pan base masigi numit se lepaga khoi gi hari base masi mabung mapagi nungsinabagi mari se masi si kaudana na bagi damta haidana khoi gi masibu kari kawi piba sa kauba na kawi 33 AD gi matamdani hariba thokhribse hariba 33 AD dagi madudagi kaidor ke haba matamda mabai se masijiga pullaga sagi yalan ba 33 AD gi matam sidaida khaba salai se yalan bani khaba dynasty khaba koigi khaba gi kangbuse masisi maithiba piba hoy matamdu da khaba si yam khutkan pangan ba dugumba ningthau pan balai ba amni ana khaba unification tawki base masisu hariba sagi mabai siga punbadagi lanni ani se punjal kanda tawki ba lan aduga magi usiki taloi oiriba leimre laisna se masisina sai leimre loina hapaga yalan ba 33 AD da nupi gi issue ma tholokpa matamda nupa na wayan beade nupi gi issue di nupi na wayan gadabani haidana badugi pacha loi sangse 33 AD sida linkhalle laisnana kari oi chief judge oina madugi phambal langjei da phamaga wayan kati se mana pai aduga sina taidi hariba chakouba sigi machin ngai da horpa se masidagi khoigi 1834 da Chandrakirti Maharaj na nithau oiba matam sidadi kaidauge da ningon mayam se masisi sisina ningol ani pokpada ahum pokpada pibana ama khaktang poklakpa matang da piba munabagi pibam lai habi ai da kauni nungsinan bagi mari purakadra hairaga piba munabada ningai sangdana bagi pot ama tholakpadagi piba haibasidi yum amadagi hongdabanina sagai amadagi hongdabanina ningona hongbanina magi mayum pangi matamda hongbanina ningol oina sakawra sigi phajaba param asidi akoi gi maina waina tangna sammasidi mutlandana thamasi haidana piba sakawbudagi ningon sakawbuse 1834 gi Chandrakirti Maharaj na pan matamda onthoki hojik sida laksa ningidi kaino haiba matamda mabung mapagi nungsinabagi maridu khaknatana amukasu apunba kanglei maitrabaki lamdam ma unification tawrakna bonabada salai tare se punjalaga apunba lamdam ma hujik leiba manipur haina khangraiba lamdam se sagalakna bonaba matamda nongda lairen pakang bagi vision je masiji karamba matamda hogi haiba matamda ai khoi 33 AD side hogi bada loina rakiba makal gi ningol chakouba haiba se aduga festival aduga ritual aduga loina na khoi gi love relationship focus tawba aduga kumai mo oi aduga amurom da muk kaidoba pacha loisang thamaga nupi gi wayen nupi singda
मदुगी मंगम अमा राइट अमा पीबा अदुगुम मखलगी मागी हौदोखिबगी सिंबल अमसु कनाना ओय हाइबा मतमदा निंगोल चाकौबनो ओय अदुगा अमुकसु कैदौई हाइबा मतमदा मबुंग मपागी रिलेशनशिप सु सेमी अदुना हाइरिबसे हिस्टोरिक ओइबा इवेंट अमा अखोइगी मणिपुर अपुनबा कंगलै सेमखिबा अदुगा अनिसुबदना नुंगसिनबगी मरी अहुमसुबदना अमुक ngसाइगी हाइरिबसे मसिसिना ngसाइगी पासा लोइसंग लिंखलगा मणिपुर की अदुना पासा लोइसंग लिंखलकपसिना अखोइगी सिग्निफिकेंस से हौजिकी प्रेजेंट सिचुएशन सिदैदा पिरैसिदी मणिपुर से 33 AD लाई हक्ततगी इंडिया जी कुइद्री 1950 की मतुंगदनी इंडिया सेमिसे हौजुक सेम लोइद्री इंडिया सेम लोइद्री हाबदी डिस्प्यूट मैम लैरी डिस्प्यूट मैम हाबदी अरुणाचल प्रदेश की डिस्प्यूट लैरी अदगिदी अखोइगी जम्मू कश्मीर की डिस्प्यूट लैरी डिस्प्यूट मैम लैरी इंडिया से सेम लोइद्री हाइतारे अदुम इंडिया सेमद्रिंगे इंडिया सेमैसिदी तसेंगना हौगिबदे 1949 दा मणिपुर मर्ज तौबनी अदुना 1949 50 स्वाइदा इंडिया जी चौराक इंडिया की सत्तम अम सेमखिबनी सिगी ममांग 33 AD की मतमदगी मणिपुर सेमगिबसे अपुनबा मणिपुर अम सेमकपसे स्वाइगी मतमसिदगी लाखरबा अदुगुंबा नुपीसिंगी याम थाक वांगना थंबा नुपीगी वायलदी नुपीसिंगतना तौजगदबनी हाइदना 33 AD दगी नोंगदा लाइरेन पाखंगबाम सुंग मदमतगी कंटेम्पररी नुपासिंगना नुपीबु रेस्पेक्ट तौरकपा नुपीगी मफम अम पिरकपा अदुगी सिंबल अम ओइरिबा निंगोल चाकौबा हाइबसे निंगोल सिंगी मफमदा सब चाबत निंगोल सिंगी दमकता कोई फेस्टिवल अमा रिचुअल अमा नुंगसिबगी मरी अमा थममबा फेस्टिवल से मसिगी फेस्टिवल जिना करी ताई हाइबा मतमदा नुपीबु रेस्पेक्ट तौइ हाइबसि ताएब अदुगुम नुपीगी रेस्पेक्ट तौबसे मसिसि कैदौगे हाइबा मतमदा भारत की इंडिया की प्राइम मिनिस्टर ऑनरेबल प्राइम मिनिस्टर नरेंद्र मोदी ना कोई मे 3 की थौदोक्ता मणिपुर जाति सि यामना साहिंग चाबा जाम बर्बरिक ओइबा अदुगुम्बा नुपीसिंबु असाइगी साना पोतोंना लौबा अदुगुम्बा नेकेड प्रोटेस्ट अमा मदुसु कैदौबा रेवेंसिप ओइना खोगी मथमोई मनुंगदा खांगबदा वारबा अदुगुम मणिपुर की मियाम अदुना मतमदुदा होरागा अखोइजु सिगुम्बा सिबौता अखोइ ngami हाइदना उठकिबा अदुगुम मखलगी अदुगुम देम अखोइ सिंबल अमोइन उठकिबा अदुगा नुपीदुदा मसा सोकपा खोटपा अमता तौखिदबदुदा मणिपुर मियाम कल्चर तौरबा मणिपुर मियाम से मसिबो पृथ्वीगी मियामदा लुकमाइदा हापगा योनबा मानकिबा मोंग अमा लेगिबदो मदुदु ngasi ningon chakobu je lakpa matamda ningol chakobu je connection tawri aduna history aduga akhoi gi strength akhoi gi culture akhoi gi tradition akhoi gi phajarol sigumba mayam se hariba ningol chakobu sida yawi aduga loina na ningol chakobu sida amukai yawi haiba matamda akhoi gi senmitlon phajana yauri akhoi gi yumbalon yauri aduga akhoi gi yumcharol yauri aduga akhoi gi kaidoi haiba matamje yum gi senaba yum selon masigi yumngak lon masi khudimak se hariba sida akhoi gi ningol chakobu haiba sida pangi aduna kari hai a living world is made up of many living countries a loving country is made up of many loving state and a loving state is made up of many loving communities and again these loving communities are made up of numerous loving families aduna loving family mayam na tasil kanda loving world ma semak pase masigi loving world ma semak na nabagi unit ma oiriba si se karai da thiga da ge have matam da phajaba unit ma thiga ai targadi that means phajaba koi imung ma thiga ai targadi karai da thini manipur da thini singlon mapal na question ba manipur natna phangoi madu kari da phangani ekhoi gi ningol chakoba haiba festival asida mami tai haiba se aham round ko thamjak okay ya phajaba mami amadi tari habda historically ningol chakoba karman lakhi bagi aduga ningon chakoba kari gi damakta ekhoina ngasi phawba lepnai dana pangthok libano haibagi nungyoba wan to haiba tare adum carry tawri directly indirectly akoina thawoina खंगनब होनरुदब ओइब तारगसु निंगोल चाकोब हेक लाक मतमदा मसिना दुम याम इमोशनल ओइब मीनिंग अमदी एवरी इंडिविजुअल द मणिपुरी मियाम द पीरी हेब तारे अदरे उजा सिलारि मंदला सने जोजा ngसाइगी मागी इमोशनल ओइब मीनिंग अमदी मिपुम खोदमक द पी अदु करिनो खंगजब तारगसु निंगोल चाकोब इज very important na koi manipur gi miyam na yamna lum lawje haba ta dana koi maite community khangna tana other community phok to mayam se ningol mayam se pulap sako bagi civil society organ mayam na sinbi bu satum sei khuding leptana jum pangthu bu silari odubo over the years maru ena for the last few decades da decade khara je hi kunthra ni phumuk se da koi modern day ningol chaku ba tar masi yam chauna honga bra ngasagi yamna materialistic oiba mong da ningol chaku ba je sa kharbra bonding to the adum laibadi mali bonding to na constant oiraga masi akoi bis bonding se akoi bis yam chaupa ngasagi materialistic world latraga social pressure amma mipum khudimak ta pi ba hora bra kamai yeng bi be khoi ahong basi madam yam chumbi akoi mitai si magi phajaba akoi gi characteristics magi akoi gi nation building da ji uza SANATOMBA da su hai hiduni nongdala yan pakang gi vision tegi hore interconnectedness ko koi gi collective consciousness ama sagat na bagi onga koi ga relationship establish tawra lei ba adigi loina ba punjal lakpa pluralistic oiba ko
loina ba amaga respect tong ba loina na nupi su respect to ba nupi gi mapam am su pi ba adugum bane haidana ahan bada akoi gi magi brothers e mabung si sakau re ko adu dagi 19th century dagi chandrike ki matam dagi nupi kudong chada ba kara dagi ningol loina sakau re adu masi gi si summe akoi ahum ba kya marum ui adu bu khoi gi maru oi ba spirit to di adum thammi haitare Yes. ahum ba mayam ji mitei se ina hygienic bada akoi negative side ta hairaga yam harau ta yam pamba aduga akoi gi salan yam kan ba mapam ni na salan chatura kanda madugi joy tawraga lakpa matam da mai pa aga lakpa matam da nungai thokpa adagi abundance leibani na changna ba abundance leibani na koi prakriti na piramba matam da koi se abundant oye kari no hun gi ba marum ta haudu ba leite ba sai poirei ton na pi ba maru marang do haudi du ne ba how do haudi du ne ba ko adagi maru marang gi gip oina pinaram ba se hujik kari oina pirage haida loire pi se ayong bini ko ada napal yam pamba nungai be yam pamba izat yam pamba mitei gi characteristic feature se aduna ekhoi masi khoi gi parampara dagi koi ahlaman haktak dagi hongna yaw ai tare harau te yam thokpa nungai thokpa ko marang kaina leiramnina adu koi india da pungrab matung dagi di amasung atop topa force globalization gi force mayam lakpa dagi di ekhoi si materialistic oi do ji ras na hairi do materialistic oi bisi yam hele ekhoi gi egalitarian agricultural economy se manabada base toba ko sinmi su respect toba dugumba nupi khata natana sinmi su respect toba koi poi bigi mit lei ko sinmi respect toba ikai khumna ba aduga nupi bu respect toba ama waina haurakpa masina ekhoi nupi bu yamna namdaram di haibadi natti ko kuji patriarchal society ni adu my limited space ni pyramid basi administration da yamna loina overall administration da pyramid natti adu materialistic oi basi ngasagi force mayam sangat pase Hinduization, Christianization, Islamization ko adagi market economy changa iba mayam je ekhoi si captive market oire e na ko yam hairi se ana ekhoi gi pothok te hingba self reliant oiba ko hoi bigi mit leiriba imoinu gi mit leiriba si self reliance ne economically self reliance oina bagi ekhoi gi wari du ne ba adugi discourse se wari ye se huji yam masidai sida ekhoi gi materialistic oiba itil mayam sangat pasine ana akoi hanagi harau abundance leirabani na harau thokpa nungai thokpa gi ekhoi gi adugumba ama na kari haini culture haigadra adugumba ama leirakpaduga changa iba materialistic force siga uncontrolled tawramni na governance si phajana su leitrabani na akoi gi da governance leiribir leitibir matung maram khangdran government after government niko any government ko en haijari se Manipur da leiba party ama khakta bu natte ko ana governance si phajana leitaba control si phajana tawdaba aduna aikhoi gi aikhoi gi egalitarian agrarian economy se masi phajana thugai re haitare mangre haitare aikhoi agricultural produce tasu mapan dagi loi pusal da chari tilau alu ching chu chari adu ching ji sahi hum chara mini khoknam nam me je aikhoi angang ring khoknam nam ba sak chaning ji ne adu kui ji aikhoi angang wi ba hai si 1970s adai the 60s adai the ne ko adagi di yam thuna hekta aikhoi gi usna ching na sinjil lakpa adagi super fine na sinjil lakpa che masi leitraga di koi chara henduri ne ba asumai tawdana leiriba sida adigi huji koi covid face tawre adigi conflict ama koi violence ki conflict ama koi leire yam sang na kan akoi gi dum sathadana dum leire sahi ani hena adu sei sida displaced person mayam am leire economically asukimatic akoi se lekha tare ko akoi economy di am so a business loin pheloire ima market pheloire yangden saru ri akoi gi economy gi yangden saru ri ba ima market to port yondre na pi mayam pheloire adum halairaga khumjan halairaga thupchen tawdana dum halaira ban tawdana irang mayam sina maram moidana keno tawre sigumba situation sida aikoi gi amarom dana expenditure se yamna extravagant oiba mawongda extravaganza haitare ne mawongda akoi na tawri mayam ji mapandi pusalak pot ngakni ko koi leiduri se loina ba freeze dagi adagi zikti microwave oven kaina pinari se adu de apik pada pressure cooker haira sine pinari ba mayam
adagi imported blanket winter chang ena blanket imported mayam pandigi porakpa sikumba mayam sei sida hidana dana leitaba mi sing sisu ko leitaba mi sing sisu moigi property phau yon thoga ningon chakobagi fibam da leire ngasai gi bonding do khoi nei ijat ti hingba sakum mirang thurasu sitna na thole eba khoi meitei si na kon ba malaga dum thole eba akhoi gi afaba haigadra akhoi gi negative oiba kaino nei feature nei haigadra ko laire ye se khangde ba thora kan chap mane deva karma tho kan chap mane kanana laire bano kanana ina kun bano haibase akhoi identify to ngamde adu si la i ho se sidai si tawrina firecracker ga yam tawradana luhungbada ba firecracker ga tauba de akhoi na angang yam moringe da luhungba sorat kasi maik khongam meba ada hujik si muk lai harau daga maik kasi khongala adana yamna akhoi gi wari ba tawri ba mayam se kari mata khangda badawna immune noi badawna thengnari ba force economy gi sati ba force se kari mata khangda badawna akhoi si immune noi ri hinge ana sigi culture se afabanati na ai haijege anda akhoi na masida yam section hogadabani akhoi nupi sing na maroi na yam section hogadabani kari gino harakanda phana haibsani phana yam na nupi sing si liberated oire hairagasu angang ga loina ba yum puba haibase nupi na manipur di yum puri bane single woman se lukrabi oi horaba natra khaina raba divorcee woman se yum puyeba yum pu ngamme ba ma macha thakna macha singi lai lai su to hun mangamme ba huji ba khara ngammi bani ko mase khara leiraga di ngamroyeba sigi materialistic ki sapu se masida koi sum sathaba tar ga di homeless sai biche koi de leita bane beggar ai se leita bane ba huji leidora bane ba the displaced person mayam jingse ada akoi di beggar gi culture si leitabni yam ikai bedo moin ga sorok ta ga lepaga pot ke yon baga se yam ikai bedo aina ai pot lojara roi kai nain paisa hoina pi bise namdana lobi go yadi na namdana hapchale eba ko ai khoi gi sikumba yam phajaba loncha chu lei ko koi gi feature da ai khoi mingon gi ni bise ngoyeba ikai eba ado yam thu na masi khoi economy sina maram moidana ni bise thorakani aduga ai khoi na sumaina khwaidagi chawba manipur gi festival ni haijage ningon chakouba che khwaidagi chawba manipur gi festival sida aikhoi gi economy gi sothara ibase karimta aikhoi na khangdana mapandagi pusala iba pot mayam sida hidanandana leibase mase aduga masi gi west mayam si ungran akhoi gi kaino se washing machine se thongan thang du thamme china yatrakan karai da dispose to do no pick ba manipur sida plastic mayam ji ko plastic waste mayam su adu sigumba mayam je environmentally su yam chukchala iba material mayam jina ai koi gi computer yadaba machine yadaba printer yadaba mayam ju dispose to ngam da leirim ne ba manipur se mobile phone yauna mobile mayam je adu marak sida ngasai gi material loiba yum gi sijina na ba pot se mayam fi ju khara set laga loira ba sida fi ji makan set iba pai riba mayam adu gumba mayam se masi aina khanbada angamba mising na leitaba mising sida pibi bana hena phabra haina ai kanjai ahan round this mai thamjek okay yam paju wakalon ai tari yamna marang kaina abundantly leiba music na kara what na leiba music the pibi bana hena phagadra habi wakalon duni aduna maduna tabida koina aina ngamme haidana aina yam na aigi icha isel nadraga aigi ichi echel mayam sing adu da pi targadi madugi indirect magi messaging haiba tare atoppa family sing dasu aina pirabar maina pigadabni haiba gi social trend nam lag pa tar materialistic oiba sigi chanabi asigi social pressure oina every family the individual da adusun hiang gi nini pa mani ngo chakung lak matam sidi amna emotional oi masinu misita koi chakau udrga dikam karmanu mit chakau duino icha ningo lam khag yobda icha nam khag yobda isiam khag yobda chakau dumangam chakau bangam drga di haiba gi yamna penja da nuai se da maram oiraga mayamna tangna ri ba train se da yawda na yawba madu yoru basida koi se pulap handak jahi gi ngam gi thargasu masi koi punna as a society amoina ngasai gi trap sida ngasai gi social pressure gi materialistic world gi trap sida koi se loi thumin na baru punna mangmi na ba economy su collapse to wa roga koi ne chali ba culture sisu tunggoina sum chaselak targa de la kaduri ba generation se na awa mu ko do mami ma chawtar aduna ojamata kamai thami be se gi evolution si adum masi afabo ina yengba yaduri bra afaba khar makai yaw targasu kari da koi hena nungnan nge oi kamai thambia akhoi laibak ama leitaragadi ona tagna furup ama leitaragadi furup to gi festival ama adum leiba tabani mai tangai phadabani leitab amata leyadi loi leini ko mai kang khudi makai loi leini ada then mai tai gi di ujik dai si
si Ningol Chakouba si khwaidagi chawa festival singi manungda amani masi yamna tangai phadaba ko yokhata yadaba pot amani adna masi aidi yam harauji suma tharuma khoi maitai gi ahalaman sing hai tare ko mayam sina langbiram basi karigino haiba pot ama ai sum tamna sum thamjage aduga masigi amangba mayam su amangba di masjid leiriba hidanaba mayam se masigi khoi awaba azana oirakadaba film ama aduga den masjida akhoi oiba pot om da sinaraga state ki economy kan gadabada yam chawraba khoi sen mayam sanam mayam ama lupa crore yang usani da chakhoba sida drain tawkiba chingthokkiba ko atopa state sakkiba sigi matang se ai matam se kitang ni tin do male ado ai anyway ai kan to jage kitang tension laga ai haijage bako akhoi ki Ningol Chakouba have si karino hakada mama mapaga masa singa leinaba mari gi natti ko sidi only mabunga then masan nupi singa aduga then masiega aduga then maupaga mabung maupa singa masan masi singa adugum bagi mari sanapa adugum pot amane masigi kan festival sina ngasagi la khoi maikai pang na ko ongkhaba sagai onkhre na hairaba ko ngasai mabung maupa masan masi mayam lady mayam singdugi madugi punna amutang unaba duneba ko unaba aduga then ngasagi thamoigi mari tanaraba thamoigi mari lapthoknaraba thamoigi mari kaukthoknaraba thamoigi mari do sigi numisda ningsing hale siniko habadi family amagi masagi family amase mapung phaba family oinanaba den chakotpo oinanaba nungsinaba oinanaba mapangal kanba oinanaba gidamakta Ningol Chakouba haiba festival se akhoi lai oikraba ahalaman singna thanambane sima ai haidaba ngamde ko si yam phaba podamane hojati kaya maru oikhre yong ko si kabui singna matau tami then pangal singna matau tami then atopa mayam na sum matau tamaga khoiga sa maraba mong da festival ama khoi u phanga isi sine bako ada then si khoi tongan ba civil society organization mayam su singmi gi mayam Ningol mayam ama mabung mapa sakna dum kauri sine bako sigi si yam phajaba festival amani aduna akhoi gi moi sigi matang ama leira kansida atopa ama amul lakse bako ngasagi sagai olaga satkiba Ningol mayam singse lekai amadagi horupani natra hojiki matamga thainagi matamgi yam khenai ko aduna magi mathau mayam si loi chinabani na mayum pangi baisidi mai ngamna honagi bani masa masugi mapuroi bagi mane makugi thabak mayam matau dia de sudia de aduna sagi nung phadok chatlaga mai matani haramba luna tinarangwa lesabi phabok to loinarba mayam singdo nung matu una phangponte aduga numisdari kadore sai Ningol khodimak mayum da lai lakpanina laikai gi thainagi mahausa gi do ngaktang orsu mamit khogi michina khatpani khangde nokminna bani khangde kaminna bani khangde thamoi gi mapau mayam ama tamba phange ko si potse aduna yam nungsiba pot amane ko se thainagi adagi den khungang lakpa mayum akhoi khungda mayum pan gi bana akhoi kanoda sorda lakpa sorda mayum pan gi bana khungda lakpa da maduda phangba madugi nungai ba maduda phang madugi nungsinna bagi marido madu adune ba aikoina Ningol Chakouba ina harise thamoi gi marido ne yengo thamak yaloi chine hojekti ko ngasagi masan no pina mapam da lai ko mapam da lakan sida mabung hum le rambada hum amadu manda amade una phangwai ko ataidi mai hingna bu hona bada langwai chapani khangde office sakhi bani khangde adagi business to bu sakhi bani khangde unati ba ko adugo den akak na banu misidi masan nupi mayam loi lakani adugo den mabung mayam singsu thabak amda satang gai ngasai kanano masan lak mayam du okadoni harau tem okadoni samin lakadoni sak kwaidagi hawba mathel mayam ama then ai sanupi atomi tu di sagem pomu pa mani sagem pomu haine sumu mayam sindi sine ba ko aduna sumagi thamoigi maridubu aikoina yokatana kana kari festival no koina yokatoise sine ko silai adagi den atopa ma ngasagi da puari gi matik tum tang ai adusu matik tum pusin jaram ge pusan basi kainoni akoi poireiton gi matang si magi wari si tongan ba wari le wari si poireiton sina nongma magi akoi kanogi magi masan na mayum pang kanda lai ko ma lai siang wena por ka lakpani ko siang wena pora aga mana lakan sida magi kano si mapuri ba pakhang basi leramdi mataw ni ko pakhang basi leramdi leram ta kan sida mana masan na pida kudoro ina pi be ma se
ai ibungi da thaba kanone akhoi phone nang sigi se dang sara ga mahau cham ti yong ibungi pot se kamai to kem ti yong oina man hai ba sidagi ma si aing leu hai bi yadi ko mabung chu leita banena ai chalage na man adu pira mag sak khiba ko adagi di numisida mana sengji khara lauraga mon makhara thame mon makha tham kan kana ge no har ka da koi pakhang ba ko sigi mai mon makha da mai tum ba tham kan si da mana tum thar pasi da manam manam monam karma manam no har ka da ngasai gi kaino sine ba ko mayam na hainari ba sahau hari manam sine ba ko karam ba sahau sine ba ko ai gi sida manam samung siba singa manam nam si kari gi pura manam nam si kaino ma yo kan sing ji ur puwa ne man kan sing si kana na pura mi kana na pibo sine ba ko arda masagi masan na pina ibung la ami ibung na piram bani kari seng kawi hai kan da mana seng to di maming thon da mana maming hairam de numitu dagi mana khogi khoi mon khang ha je mon khang ba thang da ban mon khang harga mon khang sahau ina smaina maming thole ba ko poide tong gi khudul ngak tani ko ngasai akhoi na hari ba sahau amu bodasu poide ton sahau natra sisu mon khang sahau sine ba ko sahau makal ani suye ba amana ngau ba manam di mana ba ko amana kren jarga zo manam di mana ba seng ama leye ba ko sisu masan da khudul ina tamamine natra sigi mabunga masanga gi pot aduga thaina mamangai da khoina imagi matung illaga lae ko uji lakto ni ko imagi matung si khoi ju ilai ni ko ilak pasida imana sako wa sapase kompak amada kari hap ki hakanda chu khara hap kabo khudum mari mai ma hapi ko then adagdi lapoi am khak se phi ngo buna to khai na yomaga loire aduga puraga ko sali ko adagi then adagi khoi mama lai oi re loi makko mama singduna akhoi aigi imagi ne na dakina to bose only khoi phanek amakhak pi karamba phanek alu iron ba matam da alu iron ba hai ko adagi phanek ama maslai ga se kaya pinati ko maslai ga kaya piti sam ba langjam gi phanek amakak khudol oina pi madu imana harau na toraga khoi bor pinaraga ama toraga purga lai sigi sanabi ni ko la mise hoding yengsi hojik da laiba hojik porsi yong akhoi ningol ama aisu loina bi leijari ni natra imau lei ni loi lei ni ko lai kan sida hojite haure kari hage kanda aibu ningol chakau bu numi sida kari shelak saktoi no sine lais setpagi wala eko patai tokro setpagi wala ya sepa sida mara kanu nagi hanagi nagu phanek panai bam ta leitabra sanadi hai sanabadi kaya no hairga lisung 35 dagina kuntra phok ta ba pot chani laise ko sini ko atudi lara badi kamai ton tai lara badi kamai ton sigi pot ama number 1 number 2 aina aigi kano sina imungi mi sina ai example ni ko mapam da sapada kari pui ahan bada ko UB lafoi natra gula sini ko ada best quit mayam ama natra sidagi amu ngari pukhala bani sangom pukhalai ni natra sa mana pukhalai ni mayam si toro pudoi ne natra sini ko pudoi se sibo motek tang thamgige ada hage im da hage bako lafoi manipur gi karawai da lafoi kanara thare ge sini thai singmi kharana thai ado asung yamba mi lak amagi imung lak amagi ningol lak amagi maya da lei basigi lafoi kanana piri ge sini ado di kadore akhoi gi sakau bogi damakta lafoi kangwu ma mi kangwu na thabiri asam da thari natra khoi maitai na lafoi punna bogi damakta kanada mapam da chappada natraga aduga then lining thau sana mai da katna bogi damakta lafoi khoi gi damakta lafoi thabiri kangwu mana sensali ni ko sading tawri ni ko yong ko apple ko akhoi apple se manipuri krawai da kanana thari ge apple kejim pudeti ani pudeti pudeti natra selde kaya no lupa sani yankai dagina lupa sohum yankai ba pi natra adadi imung khudingi amam puna lai taragadi ningol khudingi amam pule taragadi sem thare ba state di sen karigi pairoi natra si yango boko simsu yango apple gi bari ngari yam pame maitei se ko akoi ju sai sa de yadi masi akoi gi favorite food ni tangai phada ba pot na mani ko adu kadore phabong di manipur da leiti
natra kayam kuire akhoi na phabo akhoi ne khangpadi phabo ise phabo nga ise akhoi sadi sai aduga den ngari nam na phabo nga se masidi korna ba phangdra ba pot amane ba ko musalla ba pot amane ba ko aduna kadore assam da lakipur da aduga akhoi gi kari bol bara keno aduda mayam ama moina se phabo gi yo ga lei phabo gi mod gi lei ro ga phabo gi pot ga ngari nam mi natro akhoi na saba mina yokpa aduga mira se logiba sinatra sinebako si mayam si yongobako sangom phange ka di lae mapanda natra loina mag drain karor kaya no khon tor singje ningol lak amagi park matam dadi karor kunthra ga manga sin chatkhre mayam se ko ai hadu sam jeng biu yenga se ko sim le sina ka dore akhoina punana bagi langi ni ko natra then sak chara ama sar ko sak sarade sak saba sida akhoi swaida leiri ba sak saba gi mathen mayam sep ti yengbiu ko mathen sida atai to si nga bokti sa da yati yes yai ko nga bokti sa da de nga si saba sida nga si krai de gi lakke sini akhoi swaida puthoi mela taw na fishery department yam kan honabi yam kan hone ko yokan na hone ching da su hone tam da su hone then adagi maduna ko na da na ha andra dagi porakpa sareng mayam ama sumiko adagi den asom nakan dagi mapal lebak dagi unna yomaga porakpa ko mokinga hairse rau mirgan katla ahela mayam sina paidoini ko hayeng se ko paidoini hayeng te horani paiba horani ko sigi mayam adugi sel dudi karai king natra akhoi dagi natra sini ko sigi mayam adagi yongchak si maitai na pama yongchak si loire ngasagi sakano sareng ama singa sa pupudi boko yongchak phajama charong dum pair sapan hena ijat lekhle imina natra adugo yongchak ti kai da hawre natra Myanmar da Burma da natro Burma gi yongchak khoina sai akhoi gi tamak Burma na yongchak thabiri thai ko mayam punamak adu de kadore ai gi state ki economy di har de on tu le ba pot amani state ki economy tu der le state ki economy se amuk hena tu do ni sina maram orga sakok bula kan tu do natro festival di am phuba festival then aduga ko do ba ai gi economy di pura loi do ni hana pam badu da gi si do ni natra sine ko adu orga di sakok wasida akhoi na kai do ba yai kamai tor pesa kan ba yai mipung khudimak hingol le na ngak ni lapoi pambi manga am taram tha ba kai do adagi den pukhi khungban thaina le ramini nga yokpa kai do gi sini yam yok tong nati ai gi imung gi sana na ba natra then matam der yo mi ngak tro sako bagi on na che lak pada pijana na bani maru pang lak pada ngam pharso pukhi sala phar mi ngak tro adu kai chakra gi sini adu gi culture du kai chakra gi sini mangro adu na kai do akhoi na washing machine gi damak ta akhoi na dukan sala kai dong na lengdu no isam chamba akhoi gi swaida isal ise mayam na sare ba henlung gi pothok mayam jingje phaja ba su le na si nei na tro aduna adugumba asamba pot mayam amana kudul tam daragadi kedore nasagi sem kedugyu no sini sem pire kedugyu no sini sem pide isopudi to thopiro ar sopudi kedu kabu khudum phaja ba do healthy oi ba moong da then adagi mahing matang yaure da ba moong da adugumba du piba yabra sara khoi sa saba khoi sa gi metation na saba hojiti gula jo sare ko gula sare adagi gula sin su khogi sahogi gula ga thore ko sigum ba sig promote to bio akhoi masel haibadi paisa je sunna mapa na sakhe do poto akhoi swaida le hor ga di ka dore ngasagi nungai dan akhoi su nungai re angode sasagi wani akhoi punam loi nungai tro nungai ko aduna maram or kanda ngasagi sakau buda sel handan je haibadi sakau bagi importance to yam maru oi aduda tawun je akhoi sel mayam sing je are ma da sakhe dan bagi tang ta akhoi gi lamdam sigi pothok mayam ama nadra akhoi gi pot mayam ama ade adan akhoi gi mi mayam sing je hona bagi tangai phadaba lei bako suning numning bagi tangai phadaba lei loina mak lei ni haitar gadi manipur mutkani ko manipur leka ta gani festivals rak matham ta kedore ningol mayam na mami ta gi mapi ta rise madugi pap se akhoi na pune bako ai fai hajini okay jasandu basigi ngasai gi numisida kari dress set ka dagi habis dagi horaga kari puga dagi habis horaga adagi chaba da nga gi woiro aduga mo ultimately gifting khudol put pirapadu woiro haibu mayam sing sigi sen pa mayam pampan sel habni masi manipur gi every ningol every mabung apa ma pa sing nadi loina adum ayam nadi khangna rabadi mali and also media na su time to time adum sensitize to ba aduga civil society organization su to bu su mayam zum thengna je tar adu luri wahum di akoi miyam gi kokta masi khangna adum thadop ngam da bang sai haje gi social gi pattern na ma
अनौब न्यू नॉर्म अम ओरकपना मरम ओरगा मसे तुम तौद यादबदोंना लोय तौनरकपसे हजि सेम से कोई स्वाइर पुथोक्ते हारगसु सेम कोमला से ताकतन लेरगा कोई हापतोरी हेबतारे अदगी ngасai hariba polam mayam am biscuit tagi horaga achapon makhan son papri adu papri makhan akoina ambu tadri mayam su puna hona tuni kwai dagi phajaba achapot puna hona ran he tare aduna ada sona gift su kwai dagi phaba pin hona ni risaba ngagi matang du woro kwai dagi hauba apijana hona ran he tare sigi kwai ri phaba kwai ri hauba kwai ri phajaba set pa si mayam si tawroi dabni khangaga su khoi tawri si adu tardi what is actually getting wrong kari no khoi soiri chabi om lak tore kamai thame mamangai gi da khoi gi huziki oza yam chome zaras na bi bo za hemant na bi yam chome za silana ga bi riba aduna mamangai da leram siti yum charo la na ina sai haijeri ba masida yum charo je mamang lom dagi khoi changa ani changak pa matam da thongal pareng chi dei da nomang kha pareng ji ka aga phajana thamani adagi di mana huzi kompak sida purak ko doi ba su matang adagi di hai yum da panjaba pungdol dei nobab sigumba mayam purakadoi asigi pura iba kharaje masiga magi pibagi yum da lerami ba magi uziki polam seram singjiga asiji compare tawduine ba aduga kaidawi habada ningol ekoi gi di aine yo ongi ba yum che masiji gi di sigi nobab se sigi haije pali haiche utlaga kaidawi work culture am sagatoine ba compare tawduine ba ai gi di sumaina subonomba phaba imung amada nupa amada aise ongbani habse masigi sauthok chadoine ba leidi sona kan gi mabung mopa duna imot motlaga lairam targadi ikaina duine ba aduga muk ngasai nga se akhoi hujikti meladi leireba adu meladi leide kaidone habda yumtong kodingi magi pukrida se nasela ani hujik thengarni hagolo haidana hogdoga magi mapa mama duna hogdoga mabung mopa leiduna pukrida kummaga masidai da in khondana adagidi khoi longup talaga ngaji phadoineba adu fresh oiba ngaju oiba hujing apumba ngaju oiba na manipur miyam se adu charu dei loi pum gare hujik adagi msu kai dawre haba matamda mela da satlaga pot leibagi kiu lepa didi lengak na su mela sida puning thogat pa adum bai pot am da tawra abnina indigenous item ngak ta yoladi phai aduna ta badal lak targadi kai gumba mela sina mapan gi tagi thajal ko potuna yon targadi yon bai satna bi da lak targadi kai to ga haba matamda maduna ngasai gi leibak se akhoi gi ningol chakouba sina bonding si tight up tawraga punjan gadra phajan punjan gadra hairaga masina ujar mela sa bai du thokadoi neba aduga mukai dawi haba da yalan ba nupi oibising sina ke bade horeba parlor ne egla ne parlor le le lipa lising ohum bari piraga parlor ke khat kharni ayu ngata de horaga adegi di mai nupa si de card puthoro card chatoi ni haini ne card si de chatpa matam si de puri ba pot mayam de ngasai gi pot tu da natana haujikti anoba moina mamangi chakouba da ningol chakouba matam da sai gi chakouba yani ga yaroi ga tawna ba matam du da check tawu da kwa khathel swai area degi beer ram phagi leireba asi kai no mabung mopa ga thakmin na tuine bore sigi culture ma la eba hojikse angat pam makhal gi culture ade physical oiba pota chakhraba mapan thongi pota the tragedy of life is not death she was it punsigi tragedy nate it is the way to leading to death she bagi lambi du neba tragedy of life habse death to nate ba adu lambi sidi koi chali lambi sidi kaino ningol ga koi gi pibaga mabung mapa gi nuksina bagi bonding ma pi ga da potuna ngasi gi topic sida ledi ba boasting hai base ai di singai poi si ba puri ni haina boss toraga karai da boss to doi ba kasai gi magi mama na bi collection da boss to doi ba aduga kana da boss to doi ba ada mapam da thennarak ba nawai khangna chana gi ba marup mapi ja mayam do mata sing do adu da boss to doi ne ba aduga mabung mapa da ju boss to doi ne ba ai di ai imung do sigum ba singam ba imung ne na कार्डी लई बा ओजारास कार्डी लई जुमतों कति मक्ता कइदो बा निंगोल चाकोबा फेस्टिवल सिदै दा डेमो तौना बा कार्डी लई दो कार्ड थमना बा मागी थम्बम गैरेज दु खक्तने बा लैत्रिसे मणिपुर दा हुजिक तौरिसे इम्फाल मयोन सि तौरिसे कार्डी जुमतों कति मक्ता लैनी कार्ड थम्बम लैतना सोक त खामे अदु कार्ड से लैना बगी तमक्ता कइदोई मसागी इंखोल से जोन थोगा अदु भाड़ा दा लैबि यावेबा सिगी फिबम से मसिगी मतौ तंबदा इमिटेशन है से इमिटेशन से लिमिट लेबा इमिटेशन की लिमिट की वांग बदा सट खतार गदि मदुना कइदोई लैबाक तो कांगकोंग चाइगनी लैबाक तो डेंजर द लाकनेबा अदुना मिगी मिपान तांग चेंबर ऑफ कॉमर्स कनाना पाइगे हुजिक्सिबो अखोई की चेंबर ऑफ कॉमर्स अखोई की चखाउ से कनाना पाइगेबा मसि अखोई असि करिगा कनेक्शन तौरे हैबदा अखोई की निंगोल चाकोबा जिगा कनेक्शन तौरेबा निंगोल चाकोबा से मसि जी निंगोल चाकोबा हाइजे निंगोल हाइजे निंग पुकनिंग द निंगिबा से मसिना मवन मोल खलअगा खलक ननबगी दमता करम प्रोग्रेसिव वे खलक ननबगी दमता
ꯅꯤꯡꯉꯤꯕ ꯄꯣꯠ ꯑꯁꯤꯅ ꯑꯣꯜꯍꯟꯅꯅꯕꯒꯤꯗꯃꯛꯇ ꯀꯔꯤꯗ ꯆꯥꯎꯈꯠꯄꯒꯤ ꯂꯝꯖꯦꯜ ꯑꯃꯗ ꯑꯣꯟꯅꯅꯕꯒꯤꯗꯃꯛꯇ ꯆꯥꯛ ꯀꯧꯔꯒ ꯈꯟꯅꯁꯤ ꯍꯥꯏꯕꯅꯦꯕ ꯑꯗꯨꯕꯨ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕ ꯍꯥꯏꯅ ꯀꯧꯋꯦꯕ ꯍꯧꯖꯤꯛꯇꯤ ꯀꯩꯗꯧꯏ ꯆꯥꯛ ꯀꯧꯕꯗ ꯅꯤꯡꯉꯣꯜ ꯍꯥꯏꯔꯦꯕ ꯅꯤꯡ ꯍꯥꯏꯗ꯭ꯔꯦ ꯅꯤꯡꯉꯣꯜ ꯅꯤꯅꯅꯕꯒꯤꯗꯃꯛꯇ ꯅꯤꯕ ꯂꯥꯛꯅꯅꯕꯒꯤꯗꯃꯛꯇ ꯆꯥꯛꯀꯧꯕ ꯇꯥꯔꯦꯕ ꯅꯤꯅꯅꯕꯒꯤꯗꯃꯛꯇ ꯑꯗꯨꯒꯨꯝꯕ ꯆꯍꯤ ꯑꯣꯜꯂꯛꯄ ꯈꯨꯗꯤꯡꯒꯤ ꯅꯤꯅꯅꯕꯒꯤꯗꯃꯛꯇ ꯆꯥꯛ ꯀꯧꯕꯗꯨꯕꯨ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕ ꯀꯧꯋꯦꯕ ꯆꯥꯛꯇꯨ ꯅꯠꯇꯦ ꯃꯊꯧꯗꯤ ꯆꯥꯛꯇꯨ ꯅꯠꯇꯦ ꯆꯥꯛꯇꯨꯗꯁꯨ ꯀꯩꯗꯧꯏ ꯈꯖꯤꯡ ꯄꯣꯛꯆꯥꯎꯕꯤ ꯍꯥꯏꯔꯣ ꯃꯦꯀ꯭ꯔꯦꯟꯕꯨ ꯍꯥꯏꯔꯣ ꯑꯍꯤꯂꯥ ꯍꯥꯏꯕꯣ nga makan se akhoi di adum nga jam thaina gi oiba nga do chadi hai dune grass cup akhoi gi sida phangjaba nga ji chadi adugum do charaga masini adu chari hai boss tog doine ba aduga kai dawi hai bam tam da madugi putan di matakta kwajarda mamal tangba chadoini chakcha to oga aduduga kai dawi hai da freeze washing machine cd huji putong na dre laptop adagi di desktop re car two wheeler four wheeler cj oina piu haina demand tawreeba adugi demand tawrapasina piba ngamna bo hona ba matamda karigi aigi isanupi aigi kano isanupi adudugi mamanabi dugi di lekai asidai da sipi sipe pire hai aduga aigi su amatang piraga isanupi gi thamoi kairiba thamoi kapiba pirangse milu pirangse masiji themna na bagi damakta card unbiba card pibiba mathau tai handa kisida aigi laptop to desktop to pibiba mathau tai hai dan khaleba aduna kai dawi haiba matamda pusillaga migi sendona khwang koina na bagi damakta sendongi adugumba deficit tana na bagi damakta adugumba makhalgi festival ama ningol chakouba lakani khanbada mabung mapa kana gumba kharadi kai dawge haiba matamda favor to bu yaure bojiksi sigi pibam che masida laktar gadi that ningon chakouba je muthat ki bane phabagi pot laksa leine adu di kai do tai hanagi ipai puna salam lambi do akhoi thi batai ba akhoi gi ngasigi mikup ase ngasigi mikup si if you want the present to be different then kai do batai study the past ngasi je present che khare hena phagalan gi hai tar gi improve ton gi hai tar di study the past study to mathau tai akhoi gi past ki lambi duna akhoi da kana ba pidra ba adu di past akhoi kauthok ki bi ai ba adu bo past du kana ga da bo itar ga de akhoi gi economy da akhoi gi nungsina ba gi bonding da akhoi gi oiba brotherhood sidai da nungsina ba da pirak da ba safu pirak da bo itar ga di kai do ba tai hai ba matam da asiguma makhal gi ningol chakau ba se masi se akhoi hangkan yeng ba mathau tai ba revision to ba mathau tare ba adu gi revision to ba da thengna rei sidi akhoi gi oiba local posina kaidawi haiba matamda akoi nungsinabagi marije sagat paneba haujiksina mapan gi coloration gi mapan gi oiba chakobani manungi nunggi oiba chakobudi oidreba aduna akoina yumthong khudi makta hujik leiriba saigi ake amogi pot mayamna koi gi pusallaga ningol chakobugi adugumba hidana base masida laktaragadi sigi train sida sahi khara satha taragadi manipur se aduki matik awabam oini aduna chawga sapi mapungi polang sidaida chawga map sapi mapunna semba polang jida hapaga koktak tedga taibang kaithen ka badung tawre hojikse misam na lan tawnaraga laingak na yengba dum balamdam ma oiriba pham kana na bu hona bada ai loine bibokta bandhop thambagi phibam amada leiraba manipur aduga khudom bi singaga wanganga ga khubak khuraga pawdam baduga khongrai satingai da sanna waibagi phibam ama laaba hojiki phibam ado makokna lamjingdana mamaina lamjingakpa makokka mamaiga samnarakta lamdam mama oiraba sengen kharana loi chanjan khraba lamdam mama oiraba aduga kumbakarna na tha taruk tomi aduga akhoi gi manipur gi lusingba singasina tha taruk natraba sahi ani makhai tumbagi record thugairaba lamdam oiriba sigi lamdam sidaida kaidawi akhoi gi ahawba nga saraga atangba posai hidanaraga akhoi gi aribasu leitabasu adudi kai hai luxury corrupts both the elite and the low class citizen luxury corrupts both the elite and the low class citizen elite by possessing it and the low class by wanting it animak se sisi kai dawi paisa pai bi mung ne khoi di ngamjabai tawdam ngamjada bai mung di tawru kai su kai di akhoi ngamjabai tawri ni har kaneba masisina luxury kaweba luxury sina kai da manghali elite ju mangaleba elite kari da manghali haiba matamda makhoina kai dawi akhoi si lei haidna boss tawbus teida akhoi si lei se noi di ngamjadabni ko boss tawbda napal tawbda mangale khunaya do aduga low class na madu do pamna na ba hidana ba matamda ani se tanrak pa matamda itong da tongi sidi ngasagi magi hawdongna ngasagi yongna hawdong da tanjen bado madugi type to da animak ta tanjeng sidi mian chana ne ba chamber of commerce pai ba mian cha jina oidoi ne ba mapan da loi thadokini drain out tokini adigi chakouba mamam lakpu matam sidi da kayam mangi ba adu akoi gi laira ba imung amada koi yong da phi sajari ba imung du da madudai da kai doi phanek ama khudai ama madudai da dakhina tawraga madudu piraga angam du piraga adu da khurumjaraga tawdoi se ningon na mapam da kap di hayeba mapi taraga chakhidoi ne ba magi pami ba
दखिना दो फंगदे हायरगदी Okay. अदुइदी खुदै अमना मागी करियो अमना फनेक अमना यारोय दोरिबा अदुइ फिबम तु लाक्तारगदी अदुमाइना कपखिबा इमुंगसे फना याम यावरंगनेबा खोइदा मथ्वाइ नुंगाइ तना सखिबा अदुगी मथ्वाइ नुंगाइ हंदननबगी दमक्ता निंगोल चाकौगदोरिरा नत्रगना माबु मथ्वाइ नुंगाइ हंदबदो लैत्रे अइगी इबुंग अमना इपवा अमना अइबु खसागी कांगसोइदो अरसु पिजरगा नुंसिनबगी अदुगुंबा ngasiगी खुनाइ असिदा हुजिक ओइरिबा फिबम असिदैदा इबुंग अदिगी इपा नुपा ngasiगी मणिपुर खुनाइ सिदा मणिपुर की अपुनबगी सत्तम ngakpase मसिदैदा थवाइना पोंथा पिरबोक्ता नमा लेबाकी दमक्तति नाहाकसे एकता काइदबा अमसुंग मजुदस नंगी थौनादो मदु उथोकपा ngamjabu oyuko haidana magi makoktuda nandabioba mabung mupadु bol piram doineba aduga at the same time mase nupi du su kaido batai nangna mama moina nangna kaidawi kanglei pokpi kanglei sigi mapari mamong kya phui bi pokpi aduguma mama moina kanglei imagi asengba saktam aduna nahangna kaidawi haibada thawai waraba lanpamda imagi damakta thawai thagadoriba napari na mom singa dudo maduda thaunagi lingjen khikpa ngambi meitai chanura ama oyu ko haidana nandagadabneba adugi nungsinabagi mari ado maduduna ngasagi imali bakse masigi hujik choina taraiba saktam je khomjin gadabadu daida maduna kaidori hidana bromda sataragadi manipur se हेन खुजिक फिबम लुरे हारिबसिदैदा हेन काइननबगी मरम ओइनी मरम अदुना हंदकी निंगोल चाकौबसिदैदा अइना अखोइगी SKTV की खुथांगदा मणिपुर की अदुगुंबा निंगोल चाकौबिरिबा मणिपुर की वांगमदा लेरिबा निंगोल सिंगी मफम अमसुंग पिबा सिंगी मफमदा हाइजनिंगबदी अखोइ सिगुंबा हिदानबकी वाखलसे थादोक्सी मणिपुर इमागी दमकता थवाइना पोंथा पिरिबा अमसुंग पिगदबगी गाइदन लेरिबा असिगुसिदा कंसंट्रेशन तौरगा अखोइना ngamjaba खर कक्तंग नुंगसिबगी वाखलगा लोइनना असाइगी थमोइदा नुंगसिबगा लोइनना माजिगी खुदोन पोट खर पिरगा हंदक्तगिदी रोल मॉडल निंगोल चाकौबा मा हौदो अजी हाइदना Okay, consistency sidagi khudak to sable du ngasi only we have only 3 days sida madugi role model gi level de yonba wakhalon sense to bangam gadri over the years akoi gi piba singi amadi ningol singi wakhalon da kari ohongba lakpadagi no ngasi akoina sugamna materialistic oirisi is it because of the media, is it because of the social media to then ulakpa khoi si lere khoi si tawdor hena mam display to sukna maram oiraga अखोई ngасai uzan thamikiba luxury to wanting to bugi luxury to boasting to bugi pattern am labra kananu lalesi ningol sing lalibra piba sing na lalibra atra media na lalibra kamai to uzan ai uzan lagsai yam nungai ba question ni ko physic oza SANATOMBA na su haigibada ningon sing si kitang pibam zadana haibire ba ko adu mase aina khanbada loina bak lale adu bu ख्वाइदगी लानबजे कनानो हागंदी elite class नेबा elite की मरक्तसु नुपी नतेबा नुपानेबा यामना गप सप तौरिसे boasting तौरिसे masculinity सिनेबा boasting तौरिसे अदुगा तंबीबा हाइतारे मचन मची सिंगदा मागी युंगी नुपी सिंगदा तंबीबदो मिका हनबा लनथुम अरंग अराग luxury पामबसे निपाना नेबा all over the world yengbiu Nupana ni sanagi khoni kana na tan bachatli nupana chatkane mayum makai matu macha inje amaga mai macha ga ka je America to gold rush ki do gold rush California da loi haijin gre macha sina kaisal changaktena kai changaktena macha chela chakki mai nupi duga ekar kaya gi lamno da hinji ama tham doine ba adigi mining tawri hujik ne exploration kari kara nupa ngakni tawri ba science ki kari gi technology ki kari gi adventure tawri ngachi nupa na loi lit tawri ne ba ana sigumba luxury gi materialistic world se men is far materialistic than women koi na kopna study tawrakanda aduna nipi da tambi haitare sana pamba tambi nupa na adigi nupi da machan machi mai nupi da tambi doini mama da su tambi doini aduna masidai sida khwaidagi lan base paisa pai ba ina kun ba nupa sing na khwaidai lale moina napal to padagi atai mayam ji ju dum to inere ineba ai haije do Manipur se ai khogi laira ba ina kun ba kana no haije haiba ngamde ba festival thor akan da ritual thor akan da lohum kai hom budi ying bio ba haiba ngamda bani chat manan chela thor kani ai khoi si equality the base to ba amadi leirame ba khoi gi ai ngasai egalitarian haiba do adu su agrarian economy ne ba agrarian economy si kramai na mang ri noi do masigi maram yam leiye ba ngasai gi kaino na poirei to na gip poine piri do ko maru marangi gip poine piri ba poirei ton gi kun thorp ba da su leima duna leima leina utabi na maru marang lo impura to ga e ba si agrarian kaino dune symbol dune ba ko de leiri se adu sigi agrarian gi mit mayam se poi bi de leiri ne ba poi bi gi mit ta adu loi na mang re koi tam dre khang dre koi values mayam se ana mapan gi lakpa
western gi philosophy akoi na tammi ba mayam je akoi somgi east gi philosophy mayam je tamdre ba akoi gi humanist philosophy da na sigi humanism yauri ba sida masan nupi ga mabunga leina ba mari mabunga machi singa nupa singa mopa singa machi ga leina ba mari adugi bonding am yauri ba adagi sister mayam mama sigi festival sida lekai gi ita isine nau kari kra mayam mama nupi mayam mama unana bagi bonding am yauri ba only brother ga sister ga katana taba sisters among the sisters adu su unana bagi ama lady ba sisterhood ki bonding brother sister gi bonding adu gi mayam am si yauri ba humanism gi ako gi eastern gi philosophy da di manipur su eastern world ni ko philosophy da di sigi interconnectedness se sigi collective kaino se collectivism se masi ako gi di amna plural oiba only human beings katana ti animals yaweba jiba sanga su yaweba aduna akoina puguduri ba pot to yengbiu yumda thaba pot yumda yokpa nga phaduri neba puki de somdadu ni longup tar phadui ni aduni yam maru oibne ni isana yokpa nga sai work culture uza sanatom na haido adu puna ma se loina ba marai chai thagi sikari no hai kanda ai paisa paiba senjau paiba mapanggan kan ba nupa sing sidawin na maranji yam hin piningeba adai media su yam sensitize to ba wat le media su yam na aduna rom se mogi luxury da phajaba silky firon china ri purak pa silky firon silk road ki thuda purak pa silky firon mayam ji nupi sing yam pamba nupa sing yam pamban bado pamba phajaba do nupi gi phajaba ji silk se ga yam phajaba translucent oiba ko aduga mayam do aduguma mayam du dagi di kai daure luxury da taw gi dagi harau ta yam da taw di rom se da mutle hari ne akoi manipur si yengo ba ujik oza hemanta na haiba oza sanatom na haidu yam chumme ba koi ji mutoram ne haisi aina su nga sai beggar thora ani haisi thora abne haisi aduna sigi se nupi sing na ni besu na te bese nihan bahai tare social pressure mayam du na nihan bahai tare ne mikan bahai tare ne arang arak tu tawon bado ekoi gi yengo aso wasang mayam chi yeng biyo ba kayam yamna arang arak ta taw gi makan gi kar tung doi ni manipur gi lambi sakta ji da akoi di khong phau segai ba tung ga satle kai gi no yam mot la ga lak tui ni na ufung ak ta chala lak tui ni na ai ni college ga karam ba ga do adu phiron ga se ai kasu maman yam ba set te ba ana set iba mayam crore gi adu nga sai oza hemanta na haido phanek lupa lising tara ni panta ba natra di sat na drehen sine degi sana jo hairak kadui ni ko piron katana te ko sana jo hai music sana sanda ka ya pi dagi yeng biu sana am jo hairak kadui ni sumaina ai khoi se luxury da tauri basic karigino hai da se ai khoi gi social media su yam por oi yam sensitize oide ai khoi gi sumang lila yeng biu cinema yeng biu yam criticize tong ningai yam laibani ai marak ta na lecture su khara pijaramani na hoiram ada yam question ta we ko aingonda ozaje atei film critic sing na hai ro zaga manade na koigi mangon ja hoi kari hoina yam criticize to gibne ba ado aine explain adum tawi mo yagi ko ai koigi nupi phu bse koigi samaj satnari na sumang lila da dam me phudarak bai gumba ko sigum bagi adigi ai koina seasonary ba language su yam na criminal tone yaw ba language yam seasonary ne ba ado sigum ba mayam ji control to ge hairadi social media maruina ina kaira kunba leadership role loriba ko equity executive officers ledana makoi se elite class se adigi MLA ministers adigi first class gazetted officers capable loiba mayam jingche makoi sina lead togdori ni na makoi sina sigi folan were ibse masigi maruiba responsibility se makoi sida nena ai thamje okay and they should be a role model mokoina role model ogidam naitane so they are still a role model adubu apaba mai kai do oido role model male adana they have to be good role model uzaimata matam jam lai selakte uzaimata tawjare loge yes have you akhoi gi ngasi akhoina sanari ba mayam se hayengi culture ohodini right ko aduna mase akhoi yam munna naina ba sumi aduga masi tawhoiba thabak nate tawbiya ba thabak nate se akoina akogi horiba mayam sida masi fajana wari di batai ko aduna masigumba culture gi matang da akoi tongan ba organization mayam amal sabat san sagatna taruga akoi culture si fajana thamamba matangai fadabam dai yengchi yongko akoi gi leipak si kayam sathina soige si yongko lopham da
ꯂꯩꯒꯤ ꯂꯧꯈꯣꯡꯗ ꯏꯁꯤꯡ ꯆꯦꯜꯍꯜꯂꯨ ꯍꯥꯏꯁꯦ ꯀꯅꯥꯝꯇ ꯍꯥꯏꯗꯦ ꯍꯌꯦꯡ ꯀꯩꯅꯣ ꯃꯌꯥꯗ ꯂꯧ ꯎꯕ ꯌꯥꯔꯛꯄ ꯃꯇꯝꯗ ꯍꯦꯛ ꯍꯥꯏꯌꯦꯕꯀꯣ ꯍꯧꯖꯤꯛꯇꯤ ꯄ꯭ꯔꯣꯇꯦꯁ ꯇꯧ ꯅꯠꯇ꯭ꯔꯥ ꯄ꯭ꯔꯣꯇꯦꯁ ꯇꯧ ꯗꯦꯟ ꯕꯟ ꯇꯧ ꯃꯅꯤꯄꯨꯔꯒꯤ ꯕꯟ ꯇꯧ ꯑꯉꯝꯕꯁꯤꯡꯒꯤ ꯊꯣꯡꯗ ꯊꯤꯜꯂꯨ ꯂꯧꯈꯣꯡꯗ ꯏꯁꯤꯡ ꯆꯦꯜꯍꯜꯂꯨ ꯀꯩꯗꯧꯔꯦ ꯃꯗꯨ ꯅꯠꯇꯕꯗꯒꯤ ꯅꯠꯇ꯭रो ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯑꯋꯥꯕ ꯅꯪꯉꯤꯁꯦ ꯑꯩꯈꯣꯏꯒꯤ ꯇꯤꯜꯍꯧ ꯀꯥꯏꯗꯒꯤ ꯆꯥꯒꯦ ꯑꯝꯇ ꯌꯦꯡꯉꯨ ꯇꯤꯜꯍꯧ ꯐꯩꯗꯣꯝ ꯑꯃꯐꯥꯎ ꯃꯌꯨꯝꯗ ꯊꯥꯅꯤꯡꯗꯦ ꯅꯠꯇ꯭ꯔꯥ ꯃꯌꯥꯝ ꯇꯧꯔꯤꯁꯤꯡꯁꯦ ꯋꯥ ꯀꯜꯆꯔꯗꯤ ꯇꯣꯛꯈ꯭ꯔꯣꯕ ꯑꯩꯈꯣꯏꯒꯤ ꯇꯤꯜꯍꯧ ꯐꯩꯗꯣꯝꯐꯥꯎ ꯊꯥꯅꯤꯡꯗꯦ ꯄꯟꯖꯥꯕꯇꯒꯤ ꯂꯩꯔ ꯆꯥꯏ ꯕꯤꯍꯥꯔꯗꯒꯤ ꯂꯩꯔ ꯆꯥꯏ ꯑꯂꯨ ꯀꯗꯥꯏꯗꯒꯤ ꯆꯥꯏ ꯑꯩꯈꯣꯏꯒꯤ ꯂꯧꯕꯨꯛ ꯃꯌꯥꯝ ꯑꯃꯅ ꯂꯝꯍꯥꯡ ꯃꯌꯥꯝ ꯑꯃꯅ ꯂꯣꯏ ꯃꯥꯡꯍꯜꯂꯤ ꯊꯥ 3ꯈꯛ ꯂꯧ ꯎꯔꯒ ꯊꯥ 5ꯈꯛ ꯂꯧ ꯎꯔꯒ ꯑꯇꯩ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏ ꯍꯨꯟꯗꯣꯛꯑ ꯊꯝꯃꯤꯁꯤ ꯀꯩꯒꯤꯅꯣ ꯃꯁꯦ ꯁꯤꯒꯤ ꯃꯔꯨꯑꯣꯏꯕ ꯃꯔꯝꯗꯤ ꯀꯩꯗꯧꯔꯦ ꯄꯣꯂꯤꯁꯤ ꯁꯦꯝꯕꯤꯗꯕ꯭ꯔꯥ ꯅꯠꯇ꯭ꯔꯣ ꯂꯧꯈꯣꯡꯗ ꯏꯁꯤꯡ ꯆꯦꯜꯍꯜꯂꯣ ꯂꯧꯈꯣꯡꯗ ꯏꯁꯤꯡ ꯆꯦꯜꯂꯒꯗꯤ ꯇꯤꯜꯍꯧ ꯊꯥꯕ ꯌꯥꯅꯤ ꯑꯂꯨ ꯊꯥꯕ ꯌꯥꯅꯤ ꯅꯠꯇ꯭ꯔꯥ ꯁꯤ ꯃꯌꯥꯝꯁꯦ ꯑꯗꯨꯅ ꯂꯩꯉꯥꯛꯄꯁꯤꯡꯒꯤ ꯊꯣꯡꯖꯤꯟꯗ ꯊꯤꯜꯂꯨ ꯃꯅꯤꯄꯨꯔ ꯕꯟ ꯀꯧ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡ ꯑꯗꯨꯒ ꯀꯜꯆꯔ ꯃꯥꯡꯈꯤꯗꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯃꯌꯥꯝ ꯍꯣꯠꯅꯃꯤꯟꯅꯕ ꯑꯃ ꯆꯪꯉꯦ ꯅꯠꯇ꯭ꯔꯗꯤ ꯌꯥꯔꯔꯣꯏꯀꯣ ꯈꯨꯟꯅꯥꯏꯁꯤ ꯀꯩꯅꯣꯝ ꯇꯧꯔꯦꯕꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯏꯁꯥꯒꯤ ꯑꯣꯏꯕ ꯄꯣꯠꯁꯦ ꯉꯁꯥꯏ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕꯗ ꯁꯤꯖꯤꯟꯅꯕ ꯇꯝꯁꯤ ꯑꯩ ꯏꯆꯝ ꯆꯝꯕ ꯁꯤꯝꯄꯜ ꯀꯩꯅꯣꯅꯤ ꯑꯄꯤꯜꯅꯤꯀꯣ ꯑꯗꯨꯅ ꯀꯃꯥꯏꯅ ꯇꯧꯒꯦꯕꯨ ꯍꯧꯖꯤꯛꯇ ꯆꯠꯅꯔꯤꯕ ꯃꯌꯥꯝꯁꯦ ꯃꯍꯨꯠꯁꯦ ꯑꯩꯈꯣꯏꯒꯤ ꯄꯣꯠꯅ ꯃꯍꯨꯠ ꯁꯤꯟꯖꯟꯁꯦꯕ ꯇꯞ ꯇꯞꯅꯀꯣ ꯒꯨꯂꯥ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗ ꯁꯥꯔꯁꯤ ꯅꯠꯇ꯭ꯔꯥ ꯃꯃꯜ ꯇꯥꯅ ꯄꯤꯁꯤ ꯑꯗꯨꯒ ꯗꯦꯟ ꯑꯩꯈꯣꯏꯒꯤ ꯃꯤ ꯃꯌꯥꯝ ꯑꯃꯁꯨ ꯍꯤꯡꯍꯟꯒꯅꯤ ꯗꯦꯟ ꯃꯍꯥꯎꯁꯨ ꯂꯩꯒꯅꯤ ꯑꯗꯨꯒ ꯗꯦꯟ ꯀ꯭ꯋꯥꯂꯤꯇꯤ ꯀꯟꯇ꯭ꯔꯣꯜꯁꯨ ꯐꯖꯅ ꯇꯧꯒꯅꯤ ꯀꯣ ꯁꯤꯃꯁꯨ ꯂꯩꯔꯦꯀꯣ ꯑꯩꯈꯣꯏ ꯄꯨꯈ꯭ꯔꯤ ꯈꯣꯡꯕꯥꯜꯗ ꯉꯥ ꯌꯣꯛꯄ ꯇꯝꯁꯤ ꯆꯠꯅꯕꯤꯅꯤꯀꯣ ꯁꯦ ꯑꯗꯨꯒ ꯗꯦꯟ ꯐꯥꯁꯤ ꯑꯐꯕ ꯆꯤꯟꯖꯥꯛ ꯄꯤꯖꯁꯤ ꯉꯥꯁꯨ ꯑꯥꯗꯩ ꯄꯨꯁꯜꯂꯛꯄ ꯃꯑꯣꯡ ꯃꯔꯤꯟ ꯇꯥꯗꯕ ꯃꯌꯥꯝ ꯑꯗꯨ ꯇꯧꯔꯔꯣꯏ ꯑꯩꯒꯤꯗ ꯌꯣꯛꯑꯕꯅꯤꯅ ꯅꯠꯇ꯭ꯔꯥ ꯐꯖꯕ ꯃꯆꯤꯟꯖꯥꯛ ꯄꯤꯖꯔꯅꯤ ꯑꯗꯨꯒ ꯇꯧꯔꯒ ꯑꯩꯈꯣꯏ ꯍꯥꯎꯅ ꯆꯥꯃꯤꯟꯅꯁꯤ ꯐꯖꯅ ꯆꯥꯛ ꯀꯧꯕꯤꯌꯣꯕꯀꯣ ꯁꯤꯒꯨꯝꯕ ꯄꯣꯠ ꯑꯃ ꯑꯗꯒꯤ ꯑꯩꯈꯣꯏꯅ ꯈꯨꯗꯣꯜꯄꯣꯠ ꯄꯤꯕꯗ ꯁꯦꯠꯅꯔꯤꯕ ꯉꯥꯛꯇꯅꯤ ꯅꯠꯇ꯭ꯔꯥ ꯏꯌꯣꯡ ꯐꯤ ꯑꯉꯥꯡ ꯃꯌꯥꯝꯁꯨ ꯁ꯭ꯀꯨꯜ ꯀꯥꯕꯗ ꯍꯧꯖꯤꯛꯇꯤ ꯀꯜꯆꯔꯒ ꯃꯔꯤ ꯂꯩꯅꯕ ꯗ꯭ꯔꯦꯁ ꯁꯦꯠꯂꯕ ꯅꯠꯇ꯭ꯔꯣ ꯍꯧꯖꯤꯛꯇꯤ ꯅꯠꯇ꯭ꯔꯣ ꯃꯣꯏꯒꯤꯁꯨ ꯑꯗꯨꯒꯨꯝꯕ ꯇꯝꯕꯤꯌꯨ ꯂꯦꯁꯣꯟ ꯐꯨꯔꯤꯠ ꯍꯥꯞꯄꯤꯔꯨꯅꯨ ꯆꯨꯝꯗ ꯍꯥꯏꯁꯦꯀꯣ ꯈꯨꯗꯩ ꯐꯖꯅ ꯅꯨꯄꯥ ꯃꯆꯥꯁꯤꯡꯒꯤꯗ ꯈꯨꯗꯩ ꯍꯥꯞꯄꯤꯌꯨ ꯅꯨꯄꯤ ꯃꯆꯥꯁꯤꯡꯒꯤꯅ ꯐꯅꯦꯛ ꯍꯥꯞꯄꯤꯌꯨ ꯑꯗꯨ ꯍꯥꯞꯄꯅ ꯀꯩꯗꯧꯏ ꯉꯁꯥꯏꯒꯤ ꯏꯌꯣꯡꯒꯤꯗꯒꯤ ꯊꯕꯛ ꯁꯨꯖꯔꯤꯕ ꯃꯌꯥꯝꯁꯤꯡꯗꯣ ꯃꯗꯨ ꯍꯤꯡꯍꯟꯒꯗꯣꯏꯅꯦꯕ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯄꯨꯟꯅ ꯍꯤꯡꯃꯤꯟꯅꯒꯗꯣꯏꯅꯦꯕꯀꯣ ꯑꯗꯨꯅ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕꯒꯤ ꯐꯖꯔꯕ ꯃꯥꯒꯤ ꯃꯅꯨꯡꯗ ꯆꯦꯜꯂꯤꯕ ꯅꯨꯡꯗ ꯆꯦꯜꯂꯤꯕ ꯏꯆꯦꯜ ꯃꯌꯥꯝꯁꯤꯡꯁꯦ ꯑꯩꯈꯣꯏꯅ ꯅꯥꯊꯩꯍꯟꯕ ꯌꯥꯔꯣꯏ ꯀꯣ ꯉꯁꯥꯏ ꯍꯤꯗꯥꯟꯅꯕ ꯃꯌꯥꯝ ꯑꯃ ꯗꯦꯟ ꯃꯤꯒꯤ ꯄꯣꯠꯊꯣꯛ ꯃꯌꯥꯝ ꯑꯃ ꯃꯤꯒꯤ ꯄꯣꯠꯁꯦ ꯁꯨꯝ ꯁꯤꯅ ꯂꯩꯇꯥꯔꯒꯗꯤ ꯑꯩ ꯃꯤꯒꯤ ꯃꯤꯅꯥꯏ ꯑꯣꯏꯗ꯭ꯔꯣ ꯑꯗꯨꯅ ꯃꯄꯨ ꯑꯣꯏꯕ ꯇꯝꯁꯤ ꯃꯩꯇꯩꯁꯤꯡ ꯃꯄꯨ ꯑꯣꯏꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯊꯕꯛ ꯇꯧꯕ ꯇꯥꯏ ꯍꯣꯠꯅꯕ ꯇꯥꯏꯀꯣ ꯋꯥꯠꯂꯤꯕ ꯃꯌꯥꯝꯁꯦ ꯃꯦꯟꯈꯠꯅꯅꯕꯒꯤꯗꯃꯛꯇ ꯂꯩꯉꯥꯛꯀꯤ ꯊꯣꯡ ꯊꯤꯟꯖꯦꯁꯦ ꯁꯤꯇꯪ ꯑꯄꯤꯜ ꯇꯧꯖꯩ Okay, mapu iba tamsi aduga leingaknasu intervene tawba hab tare adubu laiba phumdi ningon chakouba festival se khoi miyam punna celebrate tawmina du ni celebrate tawba matam asida kari tawragadi karamba yardstick amma leitar social yardstick hab tare amma leitaragadi khoi si masudagi hanjana ba otherwise we are all aware of karina phai karina phati se loi khangna adum chahi khudingi repeatedly adum tawleba mamang chahi jo haigre shampoo ba phati adum shampoo du ni रसगुल्ला मापान लाख अखोई स्वाई नती है खंग खंग पूर यस 1939 December 12 ता पिला थोक्रिबा Right. 1965 27 August ता हंगा मार्सेस दे थोक्रिजे मापान दा अखोई सेंग पुथोखिनु हाइबेने हौजिंगना कैदौगे दा मसाइगी सेंग कोइगी सेंग येन बसे मसीजिगी सेंग था खुदिंगी येले केनियन सेंग जे मसीजी माइ कोता फंगदेना खनरे अदुना अखोइगी पुथोखिनु हाइबगी पुथोखिबगी मतमदु दा सेल्फ सस्टेन तोरमे कोइ इसाने हिंजरमेबा सी पोसे लाकपसे मसीजना ओजारास कैदौगे बदा we are say when we are feeling thirsty it is too late to think about digging wells na madagi akoi kuira akadi akoi sungchoi choi dana okay hanana puthokki damakta puthokki bada khoi irang tormi du hujikna pusalakta bagi pusikari pusalaktri irang tawre habna dana yes aduna khoi gi keno se pungon onare habne manipur da chaliba train se aduna sigi train se khoi na khangna yamna phajaba festival ama celebrate tawna gi damakta we all need to गैब तारे पुन्ना ज्ञान तामिनबा मथक तारे ज्ञान ताबदु मदु इंप्लीमेंट उन थबक दुसु तोबा अदरवाइज कोई हौगी बचही तरा कोनसी ज्ञान तामिनरे हैन लौबी यारे केनोदा ऑलमोस्ट ऑन एवरी मीडिया दा मसे डिस्कस तौरबा अदु तोन तोन बा राइटर सिंगसु इरगा मियाम दा खंगना होनरगा लेरबा दुम लबा मखल गी इशू अम खंगनी प्रॉब्लम अम खंगनी अदु खंगना हजन हजन तौ तारगदी मसे कोई मसिदगी काकलक पंगमोय अदुना खंगबनीना हुजिकति मसे इंप्लीमेंट तौमिना जेबना दु इंप्लीमेंट तौ द तारगदी खंगना इंप्लीमेंट तौ तारगदी खोइसे नारबरा केनोम दि तौर हेदर अदुना मसे अनाब कोहनबगी दमक्ता नतर मसे पुन्ना कोई मथक ता हेतर मसे यार्ड स्टिक अमा लुपा चवा दगी हेनबा पोरमता पीब यारो पुब यारो हैबगुम न चुंबा अदु ममोंग अमा लाक्तरगदि यारो दुरा हैबु यफम न चुंबा मयाम लाक्तोरे अदु हाइर मयाम सिंग सि मयाम
isa isa dagi hautar gadi yadui ni adun isa isa na handaki ningon chakoba sidagi haunaba honarasi habagi north sidang asigi the Manipur files ki edition si batang shal sinjargi asigi edition si mapung phan bi damak ta oja humok poro bis damak na tha chubruk cheri appreciate you joining lona dimi punam na sunga asigi edition se karam to wi bege SKTV Manipur ki tongan ba social media handle singda join to birga comment am di feedback tha birk piagani. Well, ladies and gentlemen, thank you so much for joining us from the other side of the screen. Until next time, this is Raj Nongthombam signing off. Kurumjari.